Wathok have the crisis. Crisis is a messy late of Rankali. Saying I have to go. I see, Simtang, I think the channel Wathok issue like there. See the section number. Section number some, as I Mamma penniless me, I'm not Tabri to never. Pangodaba or Hodaba. I hope there was some site charge to run on put to never. I see the way what all like the crisis like the Massima, high end there. I don't see a quick discussion Ziggy winner. So I quick and can hang biggie. I'm not public support. I'm not Popanga lie. I'm kind of lie. Among the 2000 12 to give Puzabane, 12 to Sukai, 17 to Sukai. 22, dagina 20 ga 3 gi marak tu adu zoom yaugje aduga muk adugi dissolve tor matu da anu busumu yaugje du mamangi tam sing sidagi hen andak na hen public ki sigi scheme jingje ha na mayam je ewar oirakba scheme je hoje akoina tawji scheme je implement obu kakki pot natie scheme mayam sigi modality scheme mayam sigi sana kakangon je sila yena public sta highlight tawra public award oina bo hona bisu administrative committee gi mathong ne bisu si moi khangan dragadi sigi scheme sigi de sine ko objo noi khang dragadi madu implement ma thabo ko non thok matam no work to implement obo ngam dabnina adu bhawba yauna grassroots level da lejabi ko adu bhawba yauna ko na usallaga mayam da award o helakan de sine ko anaki nawai smai standard mi aduna ministry ki ton nogan ba magi stakeholders singna hojikti in India se ko gi IT section angak ko phangna develop taw gramne sigi lejabi scheme sing sidi gram panchayat se ai gi gram panchayat se hoji e-filing chatpa hawrabne adudagi board ben samdana amaga internet connectivity je hadak gi madu facility ba la amne wifi ba da by password am semaga adugi jaga adugi surrounding area adugi madu free of cost dum phango dum hawrabne ko ho yam kaina mass oina phangududi madudi magi capability du khara pikpaduna ngamam dabu yai adu bhagi poche la amne duna इसके मैम से हाईलाइट तौना बहना बदा एमएसएफ कमिटी की दायित्व दो अदुके मदक चावे दुना पब्लिक का सिगा नगना बॉय मी यामनिना सम जगह खरदा कितंग कोई करी हाइतारे खरा कुदोंसादा बखर अमनि थोंबा याय अदु अयाम्बा हंदकी कोई सही अमा खरे न पुरपसदा अयाम्बा मैक्सिमम कोई अदुगुंबा थोक्तबिदा यामना इंग्न सिगना स्कीम जिंजे इंप्लीमेंट तौननबगी सिगुंबगी खोंथांग से Andaki administrative committee ga public ka se good relation chamna laiye bako laiba du ki khudong sabadu lawhan ngda ba kangbu na lagam masu yai madudi mai madom de ai laksar roi maduna side amani asum haje ba wani ga sigi discussion awar sigi asi khanana na ba sigi ko sigi khudong saba lawra ai masi thamjabane duna scheme jing sigi suppose samna yum sabagi PMOG scheme nawai isam chana tormi hojikti biometric ana iris ki laur kani magi fingerprint longni magi aadhar magi details me am pull up logini adu sigum ba mayam se sini na adi magi yum sadori mapam sini mana hana lena mapam na sini aina migi yum bata budura igi yum ne usul ba han yum bata du pi duna ma pisul ba ya ba na te ko ministry semi ba magi kanu sini tini yum singje pema igi ki beneficiary mo oi matamda mai maming sini to mo ka wi sigi oinam ki to mo thagale thagol ba ya de ba oinam ki to mo sidel lei magi uji yum ke film je sini magi income sini magi hoji sage hai mafam je sini hai mem je ta ka da loina muk sing je pukala ka da ministry de ko recommend torka na ministry de ya poto la ka na ma je beneficiary ma oidori ne sigum basing je dum si sai tha ko 16 month kumba ne ale ko 17 19 se maino handaki ko 2024 ki March ki date ai ki pur to na ju paus da maino oiram gani tha je 16 month ko oiram gani adu scheme ani je hoji ji baseline survey to budi loire adu recommendation di ko di site ki di tikatri ba aduna sigumba mayam ama scheme mayam sigi implement to dana public good relation di yam pajana lei hai wafam do hamje actually oza high court ki hana degi ko election to dana mayam local body panchayat ka degi di jila president kan te to pasu mayam am lei di ko election kanu local body mi mayam to da bagi asi phobo oidai be phimam sida all of a sudden ko gi hamya ma su mayam taksin dana dum hana degi dum lakra yam kan taksin matang sha wi pressure se tang nem tho matang sum yaw hai tare ana handak ki judgment je ahan begi jana kamai tham bini uza
Masi lagi site ki hajo aga de ngarang August ki tarik 29 da whenever high court na tagiba yang landmark koi ba adjustment je koi stakeholder khodimak aduga public maruna grassroots level da laibiri ba manipur gi koi gi Belly district singi singda laidi praja sing namit masi koi welcome tawum thoi ya thu matang manung da 6 month ki within 6 month ki manung da election pangthu hai na like ruling ama adjustment pe gi se masi aduga mamang da ina tang sandukna haizarabada koi administrative committee FC masi handak kisna hanba nati 2002 da koi panchayat matamdu second gumba third gumba madu subject to correction koi third panchayat gumba dumai orongoran khali madu koi January gi last week ta loi ra matungda madu matamdu PR sakani ahanba congress ki sri oibubina ahanba wasak loba han man CM ore matungda madu administrative committee matamduda sing mamangda khangi bete khangdre koina ningsangbadadi 2002 gi mangna CM ore matungda koi gi April March ki subject to correction March ki loisala ko April habul ko saida 6 month amadi han CM graban oi tawudibu madu 6 months mukki meara thawdu pol matungda election koi gi 2002 gi September da dum koi gi election madam da pangthoki mayam hena adum khangbidibo wafum amni adum maduna ahan mani adu handaki koi su sangna adum sigi mamang sigi matam ji loidringai koi 2022 2017 da election pangthokre 2022 da election tai habse koi ngalinge di hawna matam dugi koi gi manipur state panchayat parisad na sudum koi state langak te koi matam jan election pangthok pi haina dum koi hair ga taknar ga dum lai ado legal government matter manipur gi law and order gi piamna matam du da pangthok pa ngamgidre tha manga truki matungda koi 2023 gi May gi date 30 da koi gi masigi 6 general panchayat election si machine notification thokani na state election commission na loi sem sa person koi gi lawyer robani mase adu yamna khangau daba manipur gi oiba hojiki oi film je sigi law and order gi film jina madugi election do ye thoki bane adu sigi mamangda sigi marak sida 2022 gi October da gi na 2023 gi ekoi se kano sibauda April sibauda marak sida administrative committee na thataru ki oina puhna baina ekoi sarkar na matam dugi sem dana ma concern mai gi district Belly district sin sida madu sana handana madu order thoktana madu tabak haungne na ekoi sin balang ba hawrme madu high court ki single bench amana madu ekoi dissolve to tawgi budagi madu gi du ekoi sana ba yadana laigi bani adugi matungda ekoi May thadagi khangau daba May 3 dagi koi khudim angna pam daba koi khudim ki laibak thiba sigumba thawdu amukhak laigi basna matam dugi laingak na su koi election pangthok padu madu koi moi khudong cha da madu inconvenience oba factor me ama lairangani adu manipur panchayati raj ek na su election ji masahi manga sigi loire matung da masi election pangthok pa ngamjaga di dum administrative committee sema ga madu yengsil lawai bisi madu koi panchayati manipur panchayati raj ek dum yaurga dum lai haibse mayam hena khangawa wafum ne bako aduna adugi matung ina administrative committee si koi 2000 koi 24 gi January gi date 20 da koi gi manipur high court ki division bench amana division bench da lae masigi case hana dissolve hana khalamaga dissolve tawra matung da amuk madu appeal ama petition ama muk lakpase double bench ta single bench na division ma dissolve tawra double bench amuk takanda madu chief justice na yaurga koi gi judge ani gi division bench na yamna madu su koi gi yamna phajaba judgment ama pidana state laingakta loga sanaba lo na laiba manipur panchayati raj ekta yaurba lo du madu tas tawre haga madu sarkar na dum thabak tawbiu haiba poto matam dugia koi 2023 gi January gi date 20 da koi gi madu gi judgment am pi gi baneba madu gi judgment dugi makhada neba koi gi mamang da sigi mamang da puramba panchayat ki koi gi administrative committee na sema mise madu gi judgment do sem gi baneba ko madu gi judgment do sem madu yaning de haiba duna tongan factor amani aduga lai public ki madu na grievances sing sidi masi sem daga di election du matam dugi wena election du tawba yadrabani na madu lapses me ama lakado pot oibani na
Hojiki emisu committee semalega public grievances singse phangnaba manghandana na dumaina state lengak na matamdigi state lengak na semgiba kana koigi kanoni ma decision ni madu cabinet decision ma laurga semgibani ado sigi matungda ngarang si manipur high court na ya madugi potuma sanaba yar madu kwas tawre ha potama Leikai aduga yam thuna election within 6 months election pangthu habs ne da koigi hojiki laiba PR sarkar se hajin bamdi si hojiksi August ha loigedore next September ni October de koi yamna center gi koigi MG energy service flexi program sigi program se implement tawna gi next year gi koigi 2020 ga 6-7 sigi next year gi hojik sali financial year si nataba next year sigi level budget and CM gi preparation tawgi hawgodo tha si koigi next month koigi October tha si hawgodo ni bana masi sark siraga lairagadi sigi pose mang ka do je ko state sigi na apunba magi hayeng minister gi empowerment committee gi meeting da level budget se semaga October tha si gi semaga November December suda losin ngadar me to sema to da state ki monitoring sales na purga ministry gi empowerment committee da ko state ke sugan propose to ka madu gi budget na la ka do poto madu lapse go do na PR sarkar gi ko gi sida haijening madi election within 6 months tawdinga gi marak sida sigum gi look after young na gi dumadi kitang thuna semanengi na jagadi ko gi haiba scheme mayam panchayat ki laiba hoji PMAYG yum sabe scheme hoji baseline survey satna madugi lotion bagi ste ama laire recommendation panchayat ki recommendation tharga minister ne approval piraga beneficiary mayam khan do pose koi state ki damukta handa 7000 beneficiary ki ayaba sanction pibani koi ki kanoda koi ki ministry na koi ki state ki damukta hoji laire koi ki pm sigi matungina adu hariba singsi koi ki panchayat tu laitraga di manga tokani adu mahan da bagi potumadi state na ngarangi yam fajable landmark ki judgment su within 6 months ki manung election pangtho aduga marak ki potodi madugi liberty di state pibanina maduna state madugi pangtho kum thoputuma pangtho piu haibagi judgment nama yawbudine madugi favor da state ki laingakta matamangan da bida yam thuna September October baugi manung maduma 7 view have thamjaningi aduga aina mu akon bagi aina haijening madi mamang da jo oja bobina thambigiba koigi sigi khangibagi matang ama yam cheng thamgre aduga khaliba administrative committee se masidi people section kudimaki mihutna sembani masidi political party ama khaki bot yaudabani sidi dum seda maming yaurga adum thoiba potuni adum loinamak se koigi khurimak loinamak tastarga dum khaliya from the okay oja thank you so much ya marik chumna ozana koigi thambigre hujiki election se tawba horakidaba aduga marakta tawna baina musem giba koigi assembly daga ilang chimang dong pukhat ki badua famaya mama aduga koise to be remember hai 2020-24 da kaksu koigi adagi sigi kano se semna na baina sigi election se tawna baina koigi advisory pi ki bagi work mafam duso koi sai tum happy remind to number ministry of koigi panchayati ras ki mai kai degi asi khangan gi bagi potla yana koigi dugi dipta sidain oja sarata lak chaning base oja sigi koigi haidima matam sida administrative koi committee laukiba thongdang sing haitare oja imran nasu oja bobina su marik chuma thambire aduga matam sida mu nungaitaba thabak sing marakta koigi mot manadaba adopt committee gi ani gi marak thopa conflict se sigi sai thing su hai panbire ojana tawto bodum still hujik adam administrative committee ne dissolve taw report pudi work taw khini dum haibani mayam gi interest ta mayam gi damak ta haitare ado delay taw bosa ja koigi si marak sida budi marak sida thabak tharom sing paikhalak matam da administrative committee na election se tawguna sum delay taw ga lerak pasina kari khudong cha daba thengne oja kamai thambini delay taw buse masi elections matam sana pangthok tragadi madugi madugi disadvantage mayam am lay madudi anga ko phang lay koi khungangi isam samna habda panchayat amagi administrative committee ki chairperson ai mana mi si panchayat tu ki manung lay mi si verify to busin mana tabudo ne ahan bigi fast my state things mana tawro matung da mana recommend to midu magi makha thab process padu sat ki dor miduna sigum bas sidagi adum haure sina yamna pick pa posak ama khakni ado hoji koi adum kungang sing sigi koi gi magi convergence mela na bi koi gi village level workers sing na sillaga magi line department mayam la aga magi koi gi
birth certificate piba adudagi akhoi labor card saba si mafam khudingi dum masi public ki welfare gi dum masi pangthu ibo so jujukse adu saida ngarang khoi whenever high court ki yam landmark over judgment na madugi judgment copy do state lengang na phamu tu state lengang na masi yararo ena order ma tholk targadi sigi program cha tharaga la e program che size da ne ba ina yamna nungai jadri ba size da ingon yamna ponung de apprehension sama lai ponung de nungnang ba ma lai ri bese sigumba phangba yaba aidi yamna khungangi lama thapda laiba loiji loyada laiba koi misam parjam common people amna man DC office phagula aga magi documents tu amuk sui na amuk adokan jinga to matam jung mangba adagi magi adugi IN expenditures so musat pa adugi mayam do hauji convergence melana khungangi jaga ki slips di department mayam line department mayam gi pull up to laga jaga dur pangtho ko dormini madugi verify to godurba mipung khudima panchayat tu administrative committee pai madugi chairperson pham ko dormini adagi magi authorized SDC pham dormini SDO pham dormini even DC ba laga pham dormini ko sigi pose hauji kano sigi film jadi sigi pose adum sidisida dum mayam na sigi mangba pose kari no ai poto mayam dum sai dum akhoi naina badu dum sai dum khangbi ne ko aduna ai oi haija waigadi election du hayengmak adi hangsit mak pangthok kani haibagi pot laite within 6 months ki mangdo pangthok haibani within 6 months ki manung do pangthok haibadu election pangthok tana akhoi gi laita de du ki duration do adu 6 month manga do common people ngaktane sarkar gi employee na manga do nate leba ki du gi laiba longmi singna sinmi singna magi sinmi du gi magi darkar oiba hojik akhoi gi magi labor card sage hairom to haimatan ma department dan chatpa adugi awaba adugi document amuk suni amuk sudu amu haine phangba matam sang ne amu heni hojik ti adugi pot silaga di loina mukje phangdorim ne du ngasai aina mamang du so haiju gibdo koi je october tha de di gram sabha ina 2 october de di koi gram sabha panchayat kodi makse magi schedule lama koi gi department se maga magi schedule lama se maga koi gi up to December box da masigi level budget se next 20 ga akhoi 6-7 je hojik saliba 25-26 si March ki tarikh 19 da loirani sigi matung April ki date 1 da gidi akhoi 2020 ga 6-7 ki financial year je sigi level budget semuk da gidi manipur na mang da pesa je huge amount ne ba nearly 30 crore 3000 crore kitang he na MG analysis scheme si koi handa ki 2025-26 ka pira ise koi administrative committee sigi mamang da sigi performance campaign je da amuk pagwa sigi scheme je once manipur implement tau gibdagi hauji pawda sugam 64 members phangba je handa ki amna tangna phangba posak amne se ti performance da base of scheme ni sigi scheme je performance base da performance thi da phangwa ai handa mathang ki sahida level budget chauna lo ge se handa ki sahi ji sigi performance phajabam changi sigi sahi ji performance phajarba next year ki magi budget chauna phangni ado mamang da handa yam chauna phangni je handa koi gi yam sang na sahi he khawrak implement sigi scheme implement tawrak pati handa yam chau phangni je mamang gi last year da sigi scheme ju senak bi sigi scheme ju mang ini sigi scheme ju koi gi phangor mang ini lapse sat kinina thawai yaw gi stakeholders sing do maru administrative committee gi chairperson adi members in the hotna gi vidugi mahi du ne bado si ai gi sin ne ta haibino ti si ministry gi website ta koi gi station handak phangim se mamang da koi gi decades amagi mamang da phangi badu ang futa smaina yaudaba bane bado sigum masing si basic performance solak ta ga di si next year da walak ka do wa next year da madugi solak ka do posting do solak matam da manga do je sigi stakeholder du kokta na te grassroots level da le public mayam du gi soira ka do poto oibunina madu ohenning da baduna ngasagi marak ama 6 months si election to daga di sigi marak sigi punana ba ma langang na x wagera y wagera z wagera ama semaga sigi 6 months si punaba semi wa poto i amka swana ngasigi discussion na war sigi ngasigi koi gi panchayat ki wathok tha to election na ngasi notice koi gi dial on sinbi ba sigi discussion na war si kudong saba lawga ya mukasu state ki langak ta mukasu appeal tawjeri amna koi gi election tawji bawdi athu buda kanano koi gi law na yaba criteria da yawa magi manipur panchayat ras ki provision ki manung chanba
madu provision sing tu tas tawra ma semi yu haiba pham do ai amukasu thamjage. Okay, Oza, thank you so much. Ozana yam phazana thambiri aduna siguma phazakraba scheme ching lak matam se de administrative committee na salai ringe matam se work se phazana perform taw dugi mahai na hai tare uba phangi be khudam ju pibire aduna election taw de gi marak sipuli sarak si han binu hai besne oza ga chawba appeal sidan thambiri se ai kan wadam lak jage oza no da lak jage oza bi soite lak jage oza akogi administrative committee na pai ringe matam da akogi masak nai ba thabak mayam pa jagi interest ta isagi oja pa thadok ta na hai tare mayam taw gi be form lai re madugi mahai lakhi bagi akoi mayam su thambi kre oza singa matam seida oza khoigi kanu hai batare tunga tunga ba leidiba local community sai tare makoi digi lakpa reaction sa matam se khoigi administrative committee na pai ringe matam da kamaina feel to bisa mase ai bu hajo ri yam haiman ba hagadra adu ngasi gi topic koi panchayat ki wathok ta taruk te election nai se wathok hai di crisis hai crisis ke su ai mase lai tabra khale sen hai ko masi simdang ai chedang kitang chedong ngi wathok se ke su lai te si di section namana sum asai mama gi panelist me amna thabri gi neba phangau da ba oi hok da ba no sum saita charge to ngang po tu neba asi thoi do koi wathok lai te laudra su yai hai wathok lai te crisis lai te ai masi mak de hai an de adu adu ngasi gi koi gi discussion ji gi oina sai koi gi kan hangbi gi ba yamna madigi public ki support se angak po phangna lai am kana lai ai mamang da ise 2012 tagi pujabane 12 to sukai 17 sukai 22 dagina 20 ga 3 gi marak tu adu zoom yauje aduga muk adugi dissolve tor matu da mu anu busu yauje adu mamang gi tam sing jidagi hen andak na hen public ki sigi scheme jing je hai na mayam je awar oirakba scheme je hoje aikoina tawji scheme je implement obo khaki pot natie scheme mayam jigi modality scheme mayam jigi chana kangon je si la yena public sta highlight taw kan public aware oina bo hona bisu administrative committee gi mathong ne bisu si moi khangan dragadi sigi scheme jigi si ne ko objo noi khang dragadi madu implement ma thabo ko non thok matam no work to implement obo ngamdabnina adu bhawba yauna grassroots level da lejabi ko adu bhawba yauna koina usallaga mayamda aware ohelakan de siniko anaki nawai smai standard mi aduna ministry ki ton nogan ba magi stakeholders singna hojikti in india se ko gi IT section da angak ko phangna develop taw gramne sigi lejabi scheme sing sidi gram panchayat se ai ko gi gram panchayat se hoji e-filing chatpa hawrabne adudagi broadband samdana amaga internet connectivity je hadak ko gi madu facility ba la amne wifi ba da by password am semaga adugi jaga adugi surrounding area adugi madu free of cost dum phango dum hawrabne ko ho yam kaina mass oina phangududi madudi magi capability du khara pikpaduna ngamam dabu yai adu bhagi poche la amne duna scheme yam sing highlight tawna ba hono da emisuk committee gi daita du adugi madik sawi duna public ka siga nakna boy mi yamnina sam jaga khada kitanga ko gi kari haitare kara kudong sada ba kar amani thomba yai adu ayamba handaki ko gi sahi ama kare na por kusda ayamba maximum ko gi adugumba thok to bida amna ingna sikna scheme jing implement tawnuna bagi sigum bagi khongthang se handaki administrative committee ga public ka se good relation jamna laiyeba ko laibadu gi khudong sabadu lawan ngaba kangbu na langam masu yai madudi mai madom de ai laksar roi maduna side amani asum haje bari wani ga sigi discussion awar sigi asi khanana na ba sigi sigi kudong saba lawra ai masi thamjabane duna scheme jing sigi suppose samna yum sabagi pmoj scheme nawai isam chana tormi hojikti biometric ana iris ki lawra kani magi fingerprint longni magi aadhar magi details me am pull up logini adu sigum ba mayam se sini na adi magi yum sadori mapam sini mana hana laina mapam na sini aina migi yum bata budura igi yum ne usul ba han yum bata budu piduna ma pisul ba ya ba nati ko ministry semi ba magi kanu sini tini yum singje pema igi beneficiary mo oi matam da mai maming sini to mo ko wi sigi oinam gi to mo si thagal ba ya de ba oinam gi to mo si delai magi igi yum ke film sini magi income sini magi hoji sage hai mapam sini hai me amje ta kanda
loinamuk singje pukhala kanda ministry de ko recommend torkanda ministry de aya poto la kanda ma je beneficiary ma oidori ne sigum singje dum si sai tha ko 16 month kumba ne ale ko 17 19 se maina andaki ko 2024 ki march ki date ai tagi pur mutu na ju paus da maina oiram gani tha je 15 16 month ko oiram gani adu scheme ani je hoji ji baseline survey to budi loire adu recommendation di ko digi site ki pikatri ba aduna sigumba mayam ma scheme mayam sigi implement tawdana public good relation di yam pajana lei hai wafum do habjaga okay oja thank you so much yam phajan thambire ko local people singdagi lakpa reaction do apha yam phajaba response good relation ama khak matam du da koina bridge tawbangam gi habani ko gi leiriba ani sigi marak seida aduga ai